ꯉꯁꯤ ꯑꯔꯤ ꯑꯅꯧꯒꯤ ꯂꯪꯗꯥꯏꯁꯤꯗ ꯂꯦꯞꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯔꯤ ꯑꯅꯧꯒꯤ ꯂꯪꯗꯥꯏꯁꯤꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯕ꯫ ꯑꯍꯧꯕ ꯂꯩꯕꯅ ꯑꯔꯣꯏꯕꯁꯨ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯕꯅꯤ ꯍꯥꯏꯅꯕ ꯂꯩ꯫ ꯎꯅꯕ ꯍꯥꯏꯕꯁꯤꯅ ꯀꯥꯏꯅꯕꯒꯤ ꯑꯍꯥꯟꯕ ꯃꯥꯏꯈꯨꯝꯅꯤ꯫ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯍꯔꯥꯎ ꯃꯤꯅꯣꯛꯂꯛꯇ ꯎꯅꯈꯤꯕꯗꯣ ꯅꯪꯒ ꯍꯦ 2022꯫ ꯉꯁꯤꯅ ꯑꯃꯨꯛ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯄꯨꯡꯖꯥꯗꯣ ꯌꯧꯔꯛꯂꯤ꯫ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ꯫ ꯅꯍꯥꯁꯤꯡꯗ ꯇꯝꯂꯝꯕꯔꯥ ꯍꯩꯅꯤꯡꯕꯒꯤ ꯃꯄꯥꯎ ꯑꯃ꯫ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯇꯝꯂꯝꯕꯔꯥ ꯑꯁꯥ ꯃꯥꯡꯒꯅꯨ ꯍꯣꯠꯅꯕꯗ ꯀꯜꯂꯨ ꯃꯍꯩꯗꯤ ꯂꯥꯛꯆꯒꯅꯤ ꯃꯊꯟꯅꯇ꯫ ꯍꯦ 2022 ꯅꯊꯥꯅꯨꯡꯗ ꯊꯣꯛꯈꯤꯕ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯇꯨ ꯆꯨꯡꯂꯕ ꯊꯧꯗꯣꯛ ꯀꯌꯥ꯫ ꯑꯋꯥꯕꯇꯅ ꯅꯁꯔꯨꯛ ꯑꯣꯏ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯆꯩꯅꯥꯔꯛꯇ ꯆꯠꯂꯣꯀꯣ ꯀꯥꯏꯅꯕꯒꯤ ꯄꯤꯔꯣꯏꯅꯕ ꯃꯥꯏꯊꯣꯡ ꯄꯨꯔꯗꯨꯅ꯫ ꯂꯥꯛꯂꯦ ꯉꯁꯤꯗꯤ ꯅꯪꯒ ꯀꯥꯏꯅꯕꯒꯤ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯍꯦ 2022꯫ ꯅꯊꯥꯅꯨꯡꯗ ꯊꯣꯛꯈꯤꯕ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯇꯨ ꯆꯨꯡꯂꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯃꯄꯥꯎ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯇꯥꯏꯕꯪ ꯐꯝꯄꯥꯛꯊꯛꯁꯤꯗꯒꯤ꯫ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯧꯗꯥꯡ ꯀꯌꯥ ꯄꯥꯡꯊꯣꯛꯄꯗꯤ ꯉꯝꯍꯧꯗ ꯑꯗꯨꯃꯛ ꯂꯣꯏꯈꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯨ꯫ ꯉꯁꯤꯗꯤ ꯀꯥꯏꯅꯕꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯔꯕꯤ ꯍꯦ 2022꯫ ꯀꯔꯤꯕꯨ ꯄꯤꯒꯅꯤ ꯅꯐꯝꯗ꯫ ꯅꯤꯡꯊꯝꯒꯤ ꯆꯔꯩꯅ ꯀꯣꯛꯁꯦꯠ ꯑꯣꯏ ꯂꯩꯆꯤꯜꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯠꯂꯣꯀꯣ ꯏꯪꯂꯕ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯔꯛꯁꯤꯗ꯫ ꯍꯦ 2022 ꯄꯤꯔꯕꯅꯤ ꯅꯐꯝꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯑꯔꯣꯏꯕ ꯕꯤꯗꯥꯏ꯫ ꯍꯦ ꯑꯅꯧꯕ ꯆꯍꯤ ꯅꯪ ꯂꯥꯛꯂꯦ ꯄꯥꯛ ꯆꯪꯗ꯭ꯔꯤꯕ ꯑꯉꯥꯡꯒꯨꯝ ꯃꯇꯝꯒꯤ ꯐꯤꯌꯣꯟꯅꯨꯡꯗꯒꯤ꯫ ꯅꯪꯒꯤ ꯅꯨꯃꯤꯠ 365ꯅꯤꯒꯤ ꯄꯨꯟꯁꯤꯒꯤ ꯆꯦꯡꯖꯦꯜꯗ ꯌꯥꯎꯔꯛꯄ ꯅꯠꯇ꯭ꯔ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯑꯆꯠ ꯆꯠꯇ ꯖꯤꯕꯁꯤꯡꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯑꯅꯧꯕ ꯂꯥꯏꯕꯛ ꯑꯃ꯫ ꯑꯅꯧꯕ ꯑꯁꯥ ꯑꯃꯗꯤ ꯊꯥꯖꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯨꯡꯐꯝ ꯑꯁꯤꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄꯅꯤ ꯅꯪꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯦ ꯑꯅꯧꯕ ꯆꯍꯤ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫